ngasi phong tuan tuan Manipuri si fongsing amasum thokiba thawdo wathoksingdagi maruoibe I pausing khonga saraga Manipur top channel gi maikeri myamna thamjagi ahanbada war on drugs hena khumang chokshilakli misi noikrabani court appear tawna bokhangalakli se minister en berena state asidagi drug maru phongna mutana bo hona gani haina lakthokibaga loinana district police na war on drug ki campaign asi yamna khumang chokshina sangshilakli mara asida drug mari leinana NDNPSA ki makhada FIR launch tawkraba miweni hauju fawbada mission oina laikhiba ani thasigi kunga mapan gi ayuk pung 10 makhai tabda lamphel leiba special court NDNPS Manipur da appear tawnaba singjamai police station gi osina thadorokpa sirol aman hairi sirol sina makhata na hairibana NDNPSA ki makhada mara leiraba lilong sabok maiden khuldagi MD Askar Aham chaini fugumatu apokpa Helal Udin amasum Thabal Moijing awang lekai digi IBM Ilis IBM saini fugu humdoi mapuroiba wakir mirror oibidigi haujuk fawbada court appear tawradre makhoi anigi mathakta leiriba FIR case asigi processing thujinna batha asigi kunga mapan gi ayuk pung 10 makhai taba matamda court asida appear tawragadabani amaramda war on drug campaign gi saru ama oina Kaksing district police commando na ngasi nungthil pung ani rom taba matamda palelomdagi lakhiba Maruti Gypsy MN04 P0670 dagi heroin number 4 gram satreka kungo humde fare adumapu gari adubu thorakpa driver adudi nanthok tuna senkre gari adugi driver aduga loinarkhiba nupi adu palel lamkhai de lei haiba khangmadagi nupi police commando loinana mafam adu sangshinduna nupi adu su fare haina pausna phungdorakli atopa paw madana miyoibana sikrabasu pangthoklamba thabaksingdi mirol kya lehogani case joy kisan kala haibisi masagi pokpadagi yorakpa gunamani amasum leigi ngamdaba tamgeta hairabasu haiba ngamdaba makhalni miyoiba khudimak nongmari sikiye dubu miyoibana pangthoklamba mamal yamlaba kalagi pothoksingdi siba naidana mirol lehogani haina thamaiban esigi MLA khumokchum joy kisan phungdokre apun malup sal Manipur sinduna khaidem imo neiba isai mayeki leidi kwaktan sifung gi thoramda athuba mitung oina phungdokhibani atopa paw manamo art amasum culture bu awang ma thakta thamli haiba khaktana yaroi puning thogat pasangi niskanda sapam singjamai yunam laikaida arts unfinished sinduna numit humni sathagadaba art exhibition ama Books and Coffee Center ngasidagi Kaisamthong Kendragi MLA niskanda sapam hawdokre numit humni sathagadaba art exhibition hawdokpaga mari leinana chief guest oina saruk yakhiba nisikantana phungdokhibada artist haibisi masagi creativity yaudana nampuda artist oihanba yaroi art college yauna institution kayada nauriba mahiroi sing basic oina oja singna takpi tambiba khaktani masagi apambagi matungina talent puthoksarakadabani Manipur art and culture bu awang thak thangkalaba lamdamasigi lainga na artist singa sibu yokhatpibagi sang wali hairaduna marketing gi awaba mayoknari lamdamasida Manipur lenga ki office natragan department kudimakta local artist singna yekpa lai artist singna saba polam sing sejinabi uswaidi atopa paw madana NSN IM gi minor anifare upper Assam gi new Tinsukia railway station gi NSN IM ni singnaba sahi nauriba kadar ani security force na nomai chunumita fare hairi makhoidagi high skill rifle ani IED ani kapyariba numai maru round saniga marfugo humdoi ATM card ahum amadi mobile phone ahum phangbangamki police source amana phungdoropagi matungina akaknaba pawama phangmadagi police amadi army ani na kusamnaduna joint operation ama pangthoklaba matung Tinsukia railway station dagi NSN gi kadar ani du phabangamkibani haina phungdorakli atopa tentak pa faw manamo Hindu amasum atai community sing masing yamdana leiba state singna makhoibu minority sing ni haina laukthokpa yai center Hindu natraga natai community singi masing yamdaba leiba state singi government singna makhoibu state sing aduda minority community ni haina laukthokchaba yai haina central government na supreme court ta khangankhre Ministry of Minority Affairs na affidavit amada hai state government singna su religious natraga na linguistic community amabu haribi state aduda minority community amani haina laukthoktabe yai khudamoina government of Maharashtra na Jiu Singbu Maharashtra state manungda minority community amani haina notify tawkhre haina su phungdorakli paw sulusilakpoina ngasi mayamna sanalabaki mapaw mayamna senjaramge mayam lofo miyeng taminasi opposition
Pandap masin manau mangagi thauna dumak leihaningida Nepram Krishna Mohan. Parliamentary democracy the ruling amasung opposition haibisidi thadona ba yadrabani khuba khunamgumani shelyeki mamaigumani haribani akan mo opposition leiriba makai afaba government leigani opposition leitraba natragana mapangal solabadi democratic government ki mami samnaktuna dictatorial government adudagidi Bimna Mantri Oibigi Pibam the Tarak Masana Tabani. Housing State Sigi Taraganito Shuba Legislative Assembly Semcre, State Minister Nalusingba, Council of Ministers Sulekre, Tarukti Wali, State Assembly Speaker Su Lambaya Udana Kankre, Taraganito Shuba Assembly Ahanba Session Numit, whom Nikak Famcre, Mipamaduda member, MLA Singi Minister Yauna, Pampam Sinki Baduda ruling base bench the BJP, NPF, ZDU, NPP, KPA amasum independent ani puna member yang kay gumdoy famkre. Aduga opposition bench the Congress ki mga independents yanapati district ki karong AC ki mute Z Kumosa famkre. Aduna di housing pawi oina speaker yaudana ruling bench the minister sing yauna member yang kay gumdoy aduga opposition da tarukak lady. Tawbugi budi Manipur ki political puwari the opposition bench the supnatagi Congress member amakak Famduna parliamentary democracy ki magun ngaki basuleki member adu atai kanasnate State Minister Oiramba Laikidraba Risang Kaisingni Matamadugi assembly da opposition member amakaktana laukiba thongdang adu ningsing luragadi hauji Congress ki manga independent ama puna taruk lairiba simak aswan bani haiba lauram gadaba mande hauji opposition da lairiba Congress ki member MLA manga si Mahabharat lan gi pandap masin manau manga gumna thauna lehaningi Masing yam labasu kaurap ki maikaida tharum taunabana landa maitiki nakal animal ukal laina bangaktani toigumsung maithiba masu mai pakpa haibisidi tokturak pathabak wangang sangang lisa sajanamadi miyam gi thasabigi makha polli haibisisu sumdabadi nate adunadi opposition da lairiba manga taru asi pandamasin manau manga gi khang makan bamadi thauna dumak leheningi amasung parliamentary democracy ki matik mayai hantadanaba hotna haningi miyam gi kholabu government ki nakong na yeinanaba sabsaba thodang la honingi haina su phungdorak libani amabu oirabasu hojikti BJP government asida congress natana punamak sawatkhre NPF Naga People's Friends natana atai party da minister phampi bigi wafam laitri haina State Minister na media ki khutang na yamna mayak sengna phungdokrabasu hosinarek libasinadi Arun athupki political law natragana kubudi kharadi leiramgadaba mali leiramdaba siyai March 10 da election gi fall laukthokpa loikre BJP na mapung faba majority fanglaba fawda lusingba ma khanbada numit 10 ni matam lokhi uchina sina March kunga mathoida State Minister amadi cabinet minister manga wasak lokhi aduga minister singna pagidaba sintha yenthokpa natragana laukthokpada numit 8 ni sanghanki Minister Singh Sintha amada pidana assembly gi ahanba session yauki asiguma kaya asina crisis amadi aduma loina duna leiba remote control government oire hainarakli punama si tawriba madi tawthorak pathabak na takpani maramaduna congress na assembly gi manung amasu mapanda sapsabu opposition gi thawdang lawgadabani masing yamdrabasu yamdabana lakshin mangami haibadu utkadabani miyam gi amata ngairaba pokholoi oigadabani haiba pukningi wasu phongdok ngaraktabanate Kumzai English Singani Taraga ki Mars Maria Masum Nipana Pangtoki Taramatu Shuba Manipur Legislative Assembly election Matunda BJP na lusing basung government semki N Biren Mars Taraga Manga State Minister Wena wasak loki Cabinet Minister Nipan su wasaki ahanba Assembly gi session Mars kunga mathoidigi kungu humdoi fawba sataki session gi aroiba numita Cabinet Minister ahum su wasaki adubu Minister Singi portfolio di Mars kunga Manga laktoki Numit adumaktada famkiba cabinet mi phamna anti-corruption cell lingnaba grade 3 amasum 4 post lawda interview tawdana bu warep nakhi ngasidi sahi manga mapung fakre kumza English ngani tara ki July tara ningthokaba numita kalam asimaktada afaba lengak lamgi sanamasi sangi ateba sana waibdi saru fangi hainaribani July kunga marida asakpa maidagi tangai fadaba thabakta yelaklabadi action lawgani haibasibu sumgadrane haibana singba sanalaibaki mapoksanki handakna karam tholagadabano khangdri khadang di fana ningthijana thadaki social media viral sakhibana kongaini adubu lawkhibu warep haidokiba ayamba hokiba sahi mangada masi lengdana lairi hainarakpasu kongaini
District Boundary Commission gi wafam tumina lekhre Manipur People's Protection Bill 2018 lautak ta thum bora ama thadaba ka manakre tungkre National Sports University NSU hui yaudravadi thiba phangdri Union Minister sing laklamba matamda lauthoklamba kya su leiri yam khreda hairudana kanagani thajadre kari amuk haigani corona lantheng marakta suja kaba mark supply toramle haibigi wathok fawu usi makul sangkre lemna amata tharoi hainadi hekta hainarakani dry state ni hadiba Manipur da yungang foreign liquor gi dukan hanglagani haikhribadusu ningsinglai thabak tawdaba government amata laikhide haujik su tawri adubu seng sagring amana sengkok ama manghalli haibagumdana khadang thadabana ngaki mitrangum sungkhibadi yai tungdadi kauraptumna mangkhibagum manglak haningai leiti mina sibna sinda sana sibna khungulda haibasisu tambangamdi adunadi state assembly gi manung amasum mapan opposition gi pangal amasum thaunana miyam gi thajaba mangandana bo hona batai akan mo opposition ohen tai nakal namatana khuba khubu yaroi makhol thokloi misang yamba ngaktana mapangal khalle habi yaroi mangaga samaga sonakiba mahabharat lana mangana mai pakhi sama maithiki sagai tumki coronavirus lanthengsu pukham thinduna khuba khuduna haukibani madu so takhre labu khaktana khadang thadaba khaktana oidi haibadusu khangminabaga loinana sai mangagi list democratic rights yonthokrabasu aikhoigi hingbagi right mangdanaba kannaba laudaba yadi miyamgi kholaw khonthang yainaba ngasigi opposition a mathauni pandam masin manaw mangagi khangba kanba thauna lingjenadama opposition congress ki MLA manga de lehaningi maduda miyamna su soidana mateng panglakani khali ruling gi mathau tawsano napsari tawbusingsu adum tawsano amasum minister oibana su adumak lanthengna suno opposition gi mathau tawbiyu haidibasi tarainadi lawroisi haibanga sigi sanaraba gi mapaune pram krishna mohon myamna senjagi lushilakpoina Russia amasum Ukraine ani gi marakta tholiba conflicts gi matangna myamda latest update thamjaramge President Putin Ukraine bu Korea gi mawongda khaidolaga thamlamba yai Russian President Vladimir Putin Ukraine gi khudum chanchilaba lamakhai punchilaga maning makha tamba lebak amagum thamduna Korea gi phibamda tahanana bu honarakpa yai haina Ukraine gi Defense Ministry gi Chief Intelligence Directorate gi makon phongdokre Ukraine capital Kyiv yokshilakpa masum Ukraine gi sarkar inthuba ngamdraba matungda Putin maki khwaidigi maroiba operational maikesi hongkhre haujima ki miyengasi Ukraine gi kha masum nongpok thamdi magna Ukraine bu Korea gi phibamda khaidokna bu wakhal toramba yai haina directorate ki chief Kirilo Budanov na phongdoki bu wapamama Ukrainianska prabadan report oki Putin Ukraine bu pulap Yosin mangamdre maramaduna North amasum South Korea gi mawna khaidokna ba honaraba yai Russia na makhoi gi makhut chalaba lamdam sing amat oina punsilaba yai Ukraine gi sarkar ga thong manaba ama lingkhanaba amasum hiribania Ukraine gi sel reject tawnaba mi singna nampu tawri Russia na Ukraine gi nongphoka Crimea lamdamda kangphal gi lambina fauna hanana bu honarapa yai adubu makhoina madu tawnaba Mariupol city kudum sanana bu honabra city asi tu haibi yadri city asi na Russian forces ngak thokli haina makna haiki amaromdana London da Ukraine support tawbugi asawbo khongse sakhre Russia na military operation mayuknari bi Ukraine gi miyamda lingjel mana unabagi damak London gi mayor na singiba asawba solidarity march amada milising kya tholaktuna saruk yakre hari Makasa tharakpoina masum loisilakpoina Biden Poland Leiringai da Russia na Lviv te attack tokre United States ki President Joe Biden na Poland Leiringai da Poland gi lona bada leba Ukraine gi Lviv city da Russia forces na amuhana missile attack tokre hari mayu makai thadoktuna selakhiba mi lak ani romgi laifum oiriba Lviv city asida Russian forces na hanjin air strike tokhi Biden na Poland Leiringai da Russia na Lviv te attack toba sina Ukraine gi mafam amada hekta attack toba ngammi haibadu utpani haina thajari Seolamagi mamangda Lviv te leiba main airport manaki aircraft repair facility amada Russia na missile attack tokrabasu Lviv city asi ayama matamdani lan asida kaya sokpo mafam oidri ngasi ahanbo in Russia na Lviv ki awang nungpokta leiba
इंडस्ट्रियल एरिया दा मिसाइल अनि कापसिलखि मदुरा मी मंगा सोकी हाइना रीजनल गवर्नर मैक्सिम ना फोंदोखि पुंग खरा हौख्रब मतुंगदा लेविव सिटी गे कोइबदा अनिरक सुबोइना मिसाइल कापसिलखि मदुरा पोखाइबगी थौदो अहुम थोकी हाइना कोजिट्सकी ना हाइखि एटेग अदु मिलिटरी ग मरी लेनबा ऑयल फैसिलिटी अमसुम फैक्टरी दा टारगेट तौरखिबनि हाइरि अमसुम रीजनल गवर्नर ना थौदो दुगी अते अकुप मरोल दि फोंदोखिदे हाइना स्पलखलि अमरमदना यूनाइटेड स्टेट का मिलिटरी की मरी हेना सेशन हननबा एग्रीमेंट जापानीज पार्लियामेंट एप्रूव तौखरे चाइना अमसुम नॉर्थ कोरिया की माइकैदिगी थ्रेट यामने हेनगलखिबगै रोइनना जापान अमसुम यूनाइटेड स्टेट ना मिलिटरी अलायंस हेना सेशन हननबा होटनरी मसिगी सरो अमोइना जापान यूएस की लनमिसिंग थंबगिदम जापानी सरकार ना पुथोक सेनफम यामना चावना हेनगतुना येन ट्रिलियन अमा यूएस डॉलर बिलियन 8.6 हेनख्रे हाइन स्पाउक्स ना पलकली लोशलकपु ओइना अमरोमदा यूक्रेन की प्रेसिडेंट जेलेंस्की ना वेस्ट की खुलाई डिमांड तौखरे मखोय रशिया की रब्रा हंख्रे खोइसाउना ना उरबा यूक्रेन की प्रेसिडेंट वोलोदिमिर जेलेंस्की ना नुंगसुप लेबाक सिंग मखोय की पैदुन लेरिब मिलिटरी हार्डवेयर सिंग दुगी अपिकप मसेट अमत ओइरबसु पीनब ngarang डिमांड तौखरे अमसुम मखोय मोक्सपु अकीबा पोकलब्रा हाइन हंख्रे लेबाक कया मरुमना एंटी आर्मोन अमदी एंटी एयरक्राफ्ट मिसाइल सिंग लोइना अपिकप खुलाई सिंग थारकनब वासखरे दुबु कीफना टैंक सिंग प्लेन सिंग अमसुम एंटी सिस्टम्स मथौ तारे हाइना जेलेंस्की ना हाइखि मखोयगी पार्टनर सिंगना लैरिब सिंग अदु मदुनी मफम अदुरा उफुल थांगदुन लैरिबदु मदुनी मसि पुनमक्सि यूक्रेन खक्तगी निंगतपनबगी नते यूरोप पुंबगी निंगतपनबगी नि हाइना ngarang numidang wairam athengbada video da sandurapu worol aduda यूक्रेन प्रेसिडेंट अदुन हाइखि यूक्रेन नेटो गी लैरिबा एयरक्राफ्ट सिंग अदुगी सुपनगी सादा मखक टैंक सिंग अदुगी सादा मखक मथौ ताय मसुम मसिदगी हेना पियु हाइरोय हाइना मागना मखताखि अखोइना हानदगी निमित 30 मथुइनि ngaiduna लेरखरे अमसुम यूरो अटलांटिक कम्युनिटी अदुगी थबक अदु कनाना पुरी मसि हौजिसु तसेंगना अकीबदुगी मरमदगी मॉस्कोना पुरीब्रा हाइना मागना हंखि करिगुमा यूक्रेन माइथिबा ताराबदी रशिया ना यूरोप की मनुंगदा मखातना संदुकना बोहोनरकनी हाइना जेलेंस्की ना हन्ना सिकना हाइखि मदु ओइदुनसु यूक्रेन गी नोंथक्ता नो फ्लाइट जोन अमा थमननबा जेलेंस्की गी हाइजरकपा अदुना मदुना हेना पाक सावरब लान अमा थोकलगनी हाइना नतोना याखिदे थासी के अंगनबदा पोलैंड यूक्रेन की एयर फोर्स की अवार्ड मेनखत सिजननबा जर्मनी दा लेबा यूएस बेस अमदा मिग 29 फाइटर जेट सिंग ट्रांसफर तौनबु वाफम अदु यूएस ना काक्सखि यूएस प्रेसिडेंट जो बाइडेन ngarang पोलैंड माकोक थोंब यूक्रेन मिनिस्टर सिंग उनखिबदुदा ngang वरोल यूक्रेन की मियामना मतिक चाबा mateंग फांगले हाइन वखल फाउनबगी सुपनगी ओय अमा फावबा यावखिदि हाइन यूक्रेन की पार्लियामेंट मेंबर अमना सहाखि अदु हौजिको इनदि म्याम मतंग से लुसिनजरगे दुगा पाथोकसकी सोइकी प्लानकी यावरस म्याम नंगाफिगनी मतम गे बमरोय बि पाउक्सिंग म्याम द लेपलेतना अपडेट पिजरखे न सु चैनल सिगी मेकेरिगी थमजरी एंड थैंक यू।